अनौब चाही लिसिंग अनि कुंतरुकना लाकपदा मियामदा याइफा पाउजेल पिजरे ngasi अखोई अनौब चाही लिसिंग अनि कुंतरुक की थोंजिंदा लेपलरे मिकुप असिना निंगसिंगबा कया मीगी तौबीमल अमदि अनौब आशा कयागा लोइनना पुदुना लागली अनौब चाही अमा हाइबा से कैलेंडर की तांग अदु होंगबा खक नते हौखिबा कया अमबु पुक्चेल सेंगना येंगबा अमदि मिकुप खरा खंथबगी मतमनि लोइनना मांगलोमदा थाजबा अमदि मिनुसिगा लोइनना चंगसिनगदबनि मणिपुर की हौजिक यामना लुरबा मिकुप असिदा सेंगलबा इरमदम असिदा निंगसिंगबा थोक्त्रबा मतमदगी लेमिनरकलबा अखोई मसेलगी मरक्ता लेरंबा अमगा लाना खनबा अवाबा अमदि लेमिनरिबा येलहौ फुरुपसिंगी मरक्ता थाजनदबा पुमनमक अदु अरिबा चहीना पुदुना चटखिबा ओइरसनु हाइना थौनिजरी अनौब चाही असिना अखोई मसेलगी मरक्ता अमत ओइबगी वाखलोन फुरुप खुदिंगमकी याइफनबा अमना अमबु इकाई खुमनबा अमदि चौखटमिनबा लोइनना शांति पुरक्पा ओइरसनु अनौब चाही लिसिंग अनि कुंतरुकना लाकपदा होटनरुबा खुदिंगमक महै यानबा निंगलिबा खुदिंगमक थुंगबा चिंगनबबु थाजबना महुत सिनबा अमा ओइरसनु मणिपुरदा लेरिबा युमथोंग खुदिंगमक थौजाल हैबा अवाब लेतबा अमदि आशाना थलबा चाही अमा ओइरसनु हाइरिबा सिंग असिगी मथक्ता अनौब चाही असिना अमगा वाखल तामिनबा पुनसिनबा नुंगाइनदबा पुमनमक लेतबा अमगा नुंशिनबगी थोंग अदु हांगबा ओइरसनु लाक्लिबा चाही असिना मणिपुर असि तंगदु लेताबा फुरुप मसलगी मरक्ता नुंशिनबा नादा येक्तबा चौखटपा अमदि अपुनबगी ओइबा शक्तिना मपांगल लेबा लमदममा ओइरसनु हाइना थौनिजरी अखोई पुमनमक अमत ओइना पुनसिनना चटमिनरगा लमदम मसिबु तुंगदा हेन मरा चेतपा अमदि नुंगा याइफबा लमदममा तुंगी मिरोलगिदमक्ता सेमलमनसी पाउजेंजरीबा TH विश्वजित सिंह MLA थोंजू असेंबली कॉन्स्टिट्यूएंसी खुरुमजरी SKTV न्यूज़ बु येंगबिरिबा पुमनमकपु मेरिना ओइनामनि तराम नोकचरी अहानबदा मरोइबा पाउ पिजरी Directorate of Enforcement of Birla Emporium Ira Finance amasung masigi Director Yumnam Iravanta Singh mari leinaba lupa crore 19 lakh 34 ke asset attached tokre Senba chahi lising ani kunmari kunmanga da MP Dr. Bimola Koicham gi MP Local Area Development Scheme gi senfam sing matau karam na sisinaki bage haiba khangdok nanaba RTI thakre Union Home Minister Amit Shah ngasi New Delhi da high level meeting pangthok tuna Manipur gi hauzik oidiba phibam yengsingadauri Malem Thongam ke cycling for Manipur pista Kangpopi district land du chatpu yaroi haina thingba pirakhiba kotu gi mathakta FIR ama lokana waka chero pisinkrei amasung isa na isa gi nat amasung chanabi pumna mangang na chatlabadi karana su aikoi gi saktam muthat pangamloi haina assembly gi speaker TH Satyavratana phongdokrei Hauzik Pau Sandok Pizari Large Scale Investment Fraud Case ka mari lenana Directorate of Enforcement ED na MS Birla Emporium Private Limited MS Ira Finance Private Limited amasung masigi Director Yumnam Iravanta Singh mari lenaba lupa crore 19 lakh 34 ke asset attached tokre masiga loinana attached tokhiba apunba asset lupa crore 34 lakh 9 sure India Today North East na report tawrokhibagi matungina ngarang January gi tang amada Directorate of Enforcement ED Imphal Subjournal Office na thokiba provisional attachment order
PAO amaga loinana large scale investment fraud case ka mari leinana MS Virla Emporium Private Limited, MS Ira Finance Private Limited amasung masigi director Yimnam Iravanta Singh mari leinaba lupa crore 136 lakh 37 ki asset adu attach tawkibani. Report asigi matungina hairiba ED gi case asi investor amasung depositor singda chawna sell handokani haina thazaba piduna lising ani tarama pandagi kunmathoi fawgi manungda unauthorized investment amasung deposit scheme gi kuthangda investor lising mangarom da namthak tawduna sell khomgatpagi thabakka mari lenabani hairi. IPC gi mari lenaba section singi makhada CID crime branch Manipur na register tarakiba FIR amaga mari lenana ED da thodok asigi matangda thizinbagi thabak chatharakibani. Thizinbagi matungina hairiba company asina loan against property LAP model da miyam da loan piduna Loni Singi Lanthum Singh Company gi director amasung staff singi mingda transfer tawduna register tawi haiba khangmangam le hairi. Adum moinamak hairiba company ase investor singi senfam handoktana kumjali singani kun haurakpa matamda mathau tawba lepki. Promoter singi mingda register tawkiba Lanthum Singh adumak pithoktana thambaga loinana multiple asset fangnaba proceeds of crime sizinaki haina su phongdokti. ED na mamangda lupa crore kunipan nga lag anigi oigadaba movable amasung immovable property sing provisional oina attach tawkiba laikre amasung lisingani kunmanga gi June gi tang tarukta special PMLA court Imphal East prosecution complaint ama file tawki makata na thizinbagi matungina lupa crore 136 ga lakh 37 ki oigadaba ahenba immovable property chama kunmathoi khangdokpa ngamkibaga loinana provisional oina attach tawkiba apunba asset lupa crore 34 ga lakh 49 yauri hairi. Case asida makhata na agency asina thizinbagi thabak chathari haina India Today North East ki report asina makhatari. Kumjali singani kunmari kunmanga gi senba chahi manungda Lok Sabha gi MP Dr. Angomcha Bimol akoicham gi MP Local Area Development Scheme MPLADS ki senfam sing matau karamna sizina kibage haibagi matangda chapchana khanghanaba RTI gi kuthangda wakatkre. RTI adu Imphal East District ki manung chena basikhong torban laikai dagi oinam Robert ko bamyoi amana Manipur lenga ki District Planning Officer amasung District Collectorate Imphal West District ta thakibani. RTI gi kuthang da khangalakna bamaru oina pallibu wafam sing adudi kumjali singani kunmari kunmanga gi senba chahi asida MPLADS ki makhada kaitharakiba senfam sing asi lupa kayano loinana MPLADS ki makhada pakhat pachakwa thaurangi tongan project ki list piba yauna project sing adugi maming project sanction tawbugi chapchaba numit project sing adugi kaitharakiba amasung sizinakiba senfam implementing agency singi maming matha amadi hairiba senba chahi asida sizinakidaba MPLADS ki senfam kayano haiba sing asini. State asida President rule thamlakiba adu chahi asigi February 13 da loigadabagi naksilakpaga loinana Union Home Minister Amit Shah ngasi high level meeting pangthoktuna Manipur gi housing oidiba fibam yengshin gadawri news report singi matungina high level meeting asida state asidagi Governor Ajay Kumar Bhalla Manipur lenga ke security advisor Kuldeep Singh Chief Secretary PK Goel amasung Director General of Police Rajiv Singh Susaru kyagani loinana Union Ministry of Home Affairs ki makok thongba official Singh su yaugani hairi. Meeting asigi dama Governor amasung state ki makok thongba official Singh New Delhi yaukre. Meeting asida Manipur gi law and order security arrangement amasung chawkhat thaurangi matangda maruoiba agenda oinduna khanaraba yai panari. Home Minister Amit Shah na chair lauduna pangthokodoriba meeting asida ground level da oiriba fibam kupni yengshinbaga loinana law and order situation amasung coordinated security deployment ki matangda assessment ama chatharaba yai hairi. Transgender activist Malem Thongam ge cycling for Manipur peace ta Kangpopi district land na chatpa yaroi haina thingba pirakiba Committee on Travel Unity Kotu gi mathakta FIR ama laukhatna ba hengang police station ge officer in charge ki kuthangda Kangpopi police station ge osida ngasi wakat cherol ama pisinkre ayuk pung 13 makairong taba duwaida wakat cherol adu masing yamlaba tongan maluf ki maira paibi ima ibel kaya yauna pishin kibani panba yabadi cycling for Manipur peace haiba thimda Delhi dagi cycle thorakiba Malem Thongam gi khongchar adu mamang chahi gi December tang 13 ta Kotu gi press statement ama thoktuna Malem Thongam bu Kangpopi faroga chatanaba akan buwafam thamki
Kotugi wafam adu pung kun mari ke manungda thandoknaba malem thongamna khanghanba leikhrabasu thabakta onthoktana leirakpadagi wakat cherol adu pisinkhibani hairi wakat cherol pisinba aduda yaifanupi loop maibakul maira paibi Leishna Women's Welfare Association Koirengai Maning Koirengai Bajar Nupi Marup Koirengai Urama Pal Maira paibi Advanced Women Society Awang Sekmai Maira paibi Kurai Konsam Laikai Apun Manupi loop Hangang Makha Laikai Apun Maira paibi amadi Kontha Women's Reformation and Development Samaski Ima Ibil Kayana Sarukyake Cycling for Manipur Peace Haiba Journey Aduga Mari Lainana Haukiba December 17 da Aihangna Senapati da Hek Thungbaga Kotugi Kangudagi Habatare Press Statement Ama Aigi Journey Siga Mari Lainana Kangpoki Crossing Taraga Chatpa Yaroi Haibagi Mathakta National Highway Singda Phongna Chathok Chatsin Tawada Ai Khaktang Natana Tongan Tongan da Miyoi Kanglok Maruoina Maitai Community da Singnaba Adugumda Press Statement Ama Oiba Maramna Aihangna Lairiba Manipur State Police Department Ki side dagi Kotugi Mathakta Laukapham Thokpa Chapchaba action sing ado laukat piyu haibaga iroina na ngasi asi hangang PS ta laksare harakanda aihangna complaint ama submit tawjabani Isana isagi nat amasung chatnabi pumnamak ngakna chatlabadi kanana soy khoigi saktam muthat pangamloi haina Manipur Legislative Assembly ki Speaker TH Satyabratana Phongdokre wafam asingarang state ki thakta chingmairong da leiba kabui khul pangthokpa gan ngai kumhai ki thoram amada mahakna phongdokhibani state level gan ngai celebration committee Manipur na silaga pangthokpa thoram aduda wangkhai SC MLA TH Arun Kumar TRCP Ragailong ki President Paur Charai Longmai amasung Imphal East District Additional District Magistrate RK Dayanandana President Member Singoina Sarugyaki Kabui Furuk ki obanat ki jagoi isai kaya utuna pangthokkiba thoram aduda Speaker TH Satyabratana makhatana hai isagi asengba saktam thadoklaga miram gi matau tambagi chanabi ama lerakliba asi thadokpa mathau tai lining laison haibasidi miyoibu khunaina mama gi apamba matungina amadi pukning wakhalda thoni jabani Laibak thibadi aikhoi masel yengthidarakpa thajanaba leiraktaba kaya asina ngasidi lamdam asida charangnaba amadi thodok wathok kaya thorakli maramaduna aikhoi aphaba wakhal khanduna amana amagi mateng pangnaduna punna thabak tawminaraba matamda leiminariba furup singi marakta hena nungsi chanaba purakpa ngamgani haina Speaker TH Satyabratana makhatana phongdokhi amaga nungsinana chanana apunba wakhanon amaga nolena leminasi aduga motamotangi any issue la pumatamda yam free oina hainasi aduga akhoi bisi nungsina mai halakadra ne khali people ki representative ne lejari bakhusi khang no so yaw kan mi bani motamda khang mo na fajara tak bide tv de thola kanda adu soire ada soire adu tore sindati khoi chafal loiba kana ngonu wa phajaro nga han cheba ami bana soiba dum thira nga leiba asoiba ro kaneba adu dang sumbiet ba afo wa khanun ri ta masi taw taw pami leibak si phan si nungsi hen nungsi na si puna leibina si hargadi table da phamga kol isalaga naina dun di yaroi phil da super kombi go thok ta na khale Laurok pantha loiraba matungda pangthokpa kabui furup ki gan ngai kumhai sangai pro kabui khulgi oinasu ngarang pangthokre nat ki oiba amasung sana khonabagi thoram singaloina na pangthokiba kumhai aduda patsoi SC MLA sapam kunja kishor susarugyaki kumhai aduga mari lenana MLA sapam kunja kishor na hai ningsing bathok traba matamdagi lamdamasida furu kuntra mari kuntra mangana nungsi chana na hingmina duna lakli adubu yelho furup singi marakta atopa leibaktagi sangsilakba mifata singna nungsinadana ba amaga khananaba saraugi lang thaklagasu yelho furup sing amaga thajanaba nungsinaba haujiksu mangdri mahakna hai ngasing asimak lamdam asida thokliba thokan ningdaba thodok asi yelho furup singbu mit na singhanaba sembiba mapuna thokan ba thodok ni haina lawi thodok asini yelho furup sing tokai tahan mangamloi anobo chahi amadi gan ngai gi kumhaina lakpada yelho furup singi marakta nungsinaba hengatpa oirasanu haike Khoiba lalase khoiba laibak thiba thodo che koi mapu mana Manipur kaibe yaroi nogoi mitna singhorone haibagi tanja pibe bani haina aidi adomna budok chaninge hanari lemire pa phurik khunimak sumsaya chusena ba yaroi dabda matuki nusina bagi bon matuki nusina bagi khoigi mari do lita asu tat pangam bi thiba leba satin tat maramesna once more gangnam chung anobu chei lakasida matubak tana bai sona khoibo pangat pinaba oisan hoina hajari
Hauzik paugi marak thatna aten break amatang lominasi. SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atay khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsu yaubiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbiratuna khangbiba yagani Break ki tungda taram nokchari makhata ba pau pizari Manipur ki Kamjong district ki manung chanba maring thela masung Myanmar gi kavu tampaka lonaba Indo Myanmar border gi mafam amada KNAB oigani chingnaba singa Manipur da base tawba lalholup sing oigani chingnaba singa ngarang akan mamong da nongmai kapna khreairi pawasi gi matung ina nongmai amasung bom kapna bagi thodok asi ngarang ayuk pung 3 makhairong tarakpa matam dagi thokibani hairi Myanmar da base tawba lalholup KNAB gi oigani chingnaba khulai paiba lalholup singna atek chacharaktuna nongmai ram kaya kapsilaki tungda bom masing thingamdana thadaraki hairi Indo Myanmar gi border pillar number 86 amasung 87 gi marakta leiba mafam da thokiba khuthokna bagi thodok aduda KNAB gi maikaida miyoi ahum asok apan nanglamgani thajanari makata na nakalani nangarang numidang wairam pung 3 makai tarakpa fauba akan mamong da kapna ki haina pawasina makatari Haukiba December 18 gi ayuk pung 5 makhai dagi 3 makhai faubugi manungda khongampata miyoi ani gari na thomlambadagi leikidre kwakta dagi thabak sunabagi leikiba Muhammad Tajuddin Chesham amadi Muhammad Salauddin Khut Haibam gi misiga mari leinana ngasi kwakta bazar da miyam gi mifum ma pangthoklaga JAC ama semkre JAC against brutal hit and run killing of Muhammad Tajuddin and Muhammad Salauddin na Sinduna kwakta bazar da pangthokpa pawgi mifam da JAC gi ko convener Rahman Buyamayumna haikibada gari na thongbadagi leikidraba miyoi ani gi imungda Manipur gi CSO sing Amso Ampako MMWO kwakta gi Jamiat Lama Anjuman e Muasra AKYVO Ampia na chingbana mateng pangduna awa ana saruk yaduna lakli miyoi ani asi gari na thomlamlaba matung hanna yenglamdana chen khiba thodok JAC na condemn tawi makhoida thomlamlaga chen khiba gari adu thiba fangnaba mihat pa khangdoknaba Manipur police na kana honari adubu ngasi fawbo thomlamba gari faba ngamdri maramasina JAC na thomlamba gari faba ngamdri ba fawba asiba hakchang animak postmortem tobo yaroi haina athingba thamli Hayang January tang ahum fawbugi manungda gari amadi chenariba miyoi phaduna langla langjil puthokpa ngamdragadi Manipur gi CSO singa kusamnaraga JAC na makhal makha kaya gi khongjang sing changsilagani haike December ki tang 13 numit asigi ayuk chaurangna pung 5 makhaidagina pung 3 makhai phawbagi manungda Imphal West District ki Sengmai Police Station na konba Khongham Party area amada Kwakta-dagi mafamduda thabak suduna laikhiba Muhammad Tajuddin Chesham amadi Muhammad Salauddin Khulaibam Sagai hairiba miyoi ani asibu yamna tamthiba mawongda garina thomduna halamlaba matungda hanna phawba yenglamdana gari adu lot khraga hauji phawbada Manipur government ki police department na ngasi phawbada sabjana thomamliba gari du sinani haiba confirmation ama phopi dabna maram oiraga ngasi dagi 24 hour gi manungda thawdok asida senariba gari na singba si phagat piraga JAC ga yanaba ama puraktriba phawba ikoi dead body oiriba laibak thiba thawdok asida laikhidraba miyoi ani asi force modem tawbagi su ikoi JAC na ayaba pijadri loinana dead body asi su ikoi lawdaba haina lemnare Geng khutpu amana drug lalon ba amadi drug ki geng khutpu sing kankhat kanu isagi haurakfam kaurodabani haina lona thingkraba kangleipa Communist Party PWGMC unification na phongdorakli lubasigi PRO chingkhai nganbana khudek piduna thorakhiba cherolamada KCP PWGMC na ngasi fawbada Manipur da puna khundariba kanglu furup amatabu hangatna natraga hanthana yengba leite lamdam asigi tinjang kaijang dana ba war on drug ki khongthang asi Lokhalakpani haukiba chahi gi December 19 thokiba lubasigi press release ka mari leinana geng khutpu asina KCP gi Central Committee na thokiba cherola dubu singnarak pa haibasi atuki matik hakchina lawi loinana geng khutpu asina
थोखिबा चेरोल अदुदा KCPPWG na furup ama khaktada haibadi maitai pangal khaktada drug laloli haibagi maral siri haina paliba si wafam Imphal yaudabani ngasi fawbada furup amada drug business tauba furup ni haikiba leitri KCPPWG na chahi nifu taruk lang thenarakpa asida furup khudingmakki ichininaw kaya thawaina pontha pikre hojik sumaitai pangal ge ichininaw kaya ma loop asida tongan ba department singda achoba thodang lauri furup masal gi leiriba nungsi chanaba ase thugairak loop na kaidau nungda yengduna leiroi khundam changdam yengdana drug smuggler singbu furup manai haiduna kankhatlaga thamna bo hona ribra loinana smuggler sing asina sel thadaraga semlakpa party oirabra natraga drug smuggler sing ngak senaba semlakpa loop oina lodaba ngamde haina maral sirakli leibak miyam na makhoi gi sel gi langda thubiganu makhoi gi damak organization CSO sing na wakat mi fambi danabasu appeal tawrakli hairiba drug smuggler sing gi report loopta mayek sing na maral ga konana leire amadi khangminaba yagani hairakli Chen bagi mahutta pung nifu nipan ge manung da pau forok na bakhangalakli amadi maitai pangal ge sumang ani sude ama khaktani haibasi geng khutpu asina matam chuppada kawroidabani sitningba matam da sitpada kanana su thingwa ngamloi aroibu oina loop na hairiba asida usitrabadi loop na pirak pachera khudingmak geng khutpu amadi drug smuggler sing na logodabani haina cherol asida palakli Japanese machamana vocalist hoiba lamdam asige Shamanic art metal band Serpent of Pakhang bagi performance ma Northeast India da ihan hanboi na hayeng luwang sangmam da leiba venue YLs da pangthoklagani hairi hiram asige matang da ngasi Lambulan da leiba hotel Imphal da pangthokpa pawgi mifam amada band asige founder su oiriba multi instrumentalist Vishal J Singh na haikibada concert asi extreme entertainment na silaga pangthokadabani Serpent of Pakhang ba hairiba band asi maitai gi puari di yumfam oiba amadi Malim gi leiriba tribe makhal kaya gi tongan instrument sing sizinaraga sembani band asi ni hanboi na lamdam asige maming leiraba Innocent Eyes The Square amadi atai music band sing kaya yauna hayeng pangthokadoriba concert asida miyam saruk yaduna mapung fahan minasi haina magna appeal tawki nakalamaromda pawgi mifamadura saruk yakiba Japanese macha Serpent of Pakhang bagi vocalist Takako Haremakina haikibada sound gi maramda ancient linguistic tamlakpa ama oina music na miyoibada piriba ithilasi loiba naide amaromda dragon buthaza na latpagi chatnabi ama leiba Manipur da yorokpa fangba haibasi laibak fabani Japan gi miyam na su dragon asi layama gumche na thaza naribani haina Haremakina makhatari On this weekend, Saturday, we're going to play some didgeridoo. We're going to play mochang. Have one more surprise instrument. Did you get it? Yeah, we're not going to disclose that. We're going to disclose that on the event day. And we also have Varunis plays the drums. His style is combination of tribal music with progressive rock, punk, heavy metal, everything. She does vocals. She also plays an instrument called kazoo. I play guitar, and I also play this instrument called Gwalparia Dotara. Gwalparia is a tribe in Upper Assam. They also have a lot of shamanic roots. I play that instrument, Dotara, and in fact a lot of Manipuri folk musicians as well, they play the same instrument. So it's very hard to explain in words what do we do, how we play. The only way to understand what we do, what we play is to attend our shows, and I hope you guys are going to be there. Music opens up a lot of things in people and sound, and I study ancient linguistic of sound. So when I'm singing these hymns, I really channel to the atomic bone, to the core, and then singing these songs. So I very happy to be on the land of what we call the name for in our singings, and then putting our feet on the land, and it's really honorable and so touching. Aikoi amuk hanna khuntaklaroi si haiba wakhalonda United People's Front UPF na thabum ama chupna chatharakpa National Reconciliation Month ki manung channa lakliba tang taruk tagi numit huni chupna tampaki mafam singda chatkadoriba motorcycle rally asida miyamna angam mateng pangduna thongna hapiu haina UPF ki President Nongthombam Rupachandra na appeal tarakli Hiramasigi matang danga si kay Samthong Laishom Lerak Machin Leiba UPF ki office sa pangthokiba pawgi mifam mamada Rupachandra na makata na hai aikoi amuk hana khuntaklaroi si haiduna kumjali singani kunmari dagi chahi khudinge National Reconciliation Month haina thabum ama chupna palan tawduna lakli handaki oina su mamang chahi gi December gi tang 8 da kangla dagi mai lauduna hawdokraba matung lakliba tang 8 da thoramasi loishingani
ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯕ꯭ꯂꯤꯛ ꯗꯤꯁꯀꯣꯔꯁ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯤꯠ ꯀꯣꯔꯅꯔ ꯃꯤꯇꯤꯡꯁꯤꯡ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯗꯤꯁꯦꯝꯕꯔ ꯇꯥꯡ 18ꯗꯒꯤ 19 ꯐꯥꯎꯕ ꯁꯤꯂꯣꯡ, ꯒꯨꯋꯥꯍꯥꯇꯤ, ꯃꯅꯤꯄꯨꯔ ꯕꯁꯇꯤ, ꯀꯁꯥꯔꯒꯤ ꯆꯟꯗ꯭ꯔꯄꯨꯔ, ꯂꯦꯡꯒꯣꯟꯗꯕꯤ ꯄꯥꯠ, ꯑꯋꯥꯄꯜꯂꯤ, ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯐꯝꯁꯤꯡ ꯌꯥꯎꯔꯒ ꯄꯨꯟꯅ ꯃꯐꯝ 15ꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ, ꯑꯊꯧꯕꯁꯤꯡꯒꯤ ꯃꯤꯇꯝ, ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄ, ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯡꯗꯣꯛꯄꯅꯆꯤꯡꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯇꯥꯡ 6ꯀꯤ ꯑꯌꯨꯛ ꯄꯨꯡ 10:30ꯗꯒꯤ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯃ ꯀꯪꯂꯥ ꯃꯃꯥꯡꯗꯒꯤ ꯂꯝꯊꯥꯒꯅꯤ꯫ ꯃꯤꯑꯣꯏ 500 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯔꯦꯂꯤ ꯑꯁꯤ ꯍꯩꯉꯥꯡ ꯐꯥꯎꯔꯒ ꯆꯠꯂꯕ ꯃꯇꯨꯡ ꯂꯝꯁꯥꯡ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯐꯥꯎꯔꯒ ꯃꯥꯂꯣꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯅꯝꯕꯣꯜꯗ ꯃꯤꯐꯝ ꯑꯃ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯏꯔꯥꯡ ꯇꯝꯅ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯑꯍꯤꯡ ꯌꯥꯔꯦꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯦꯂꯤ ꯑꯁꯤ ꯃꯣꯏꯔꯥꯡꯗꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯔꯛꯂꯒ ꯋꯥꯕꯒꯥꯏ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯛꯆꯤꯡꯗꯒꯤ ꯊꯧꯕꯥꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯧꯕꯥꯜ ꯀꯣꯂꯦꯖꯇ ꯑꯍꯤꯡ ꯌꯥꯔꯦꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯦꯂꯤ ꯑꯁꯤ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯗ ꯂꯥꯛꯇꯨꯅ ꯉꯥꯔꯤꯌꯥꯟ ꯐꯥꯎꯔꯒ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯄꯟꯊꯨꯡꯐꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯌꯥꯔꯦꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯥꯡ 8ꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇꯒꯤ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯑꯔꯣꯏꯕ ꯌꯥꯇꯥꯐꯝ ꯑꯣꯏꯔꯤꯕ ꯂꯥꯡꯊꯕꯥꯜ ꯇꯝꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯔꯨꯄꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯊꯤꯝꯁꯤꯗ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 6, 2026ꯀꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯪꯂꯥꯗꯒꯤ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯃ ꯆꯠꯅꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯔꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯩꯉꯥꯡ, ꯑꯗꯨꯒ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯛꯃꯥꯏ, ꯑꯗꯨꯒ ꯂꯝꯁꯥꯡ ꯐꯥꯎꯔꯒ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯂꯝꯁꯥꯡ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯤ ꯈꯣꯡꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯦꯔꯥ ꯀꯩꯊꯦꯜ ꯑꯃ ꯐꯥꯎꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯕꯤꯁꯦꯝꯄꯨꯔ ꯀꯩꯊꯦꯜꯗꯁꯨ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯑꯍꯤꯡ ꯑꯃ ꯌꯥꯔꯦꯛꯀꯅꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯩꯈꯣꯏ ꯆꯠꯂꯕ ꯃꯇꯨꯡꯗ ꯀꯛꯆꯤꯡ ꯐꯥꯎꯔꯒꯗ ꯋꯥꯕꯒꯥꯏ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯁꯤꯒꯤ ꯅꯣꯡꯉꯥꯟꯕ ꯃꯇꯨꯡꯗ ꯌꯥꯏꯔꯤꯄꯣꯛꯇ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯊꯨꯡꯂꯒ ꯑꯍꯤꯡ ꯑꯃ ꯌꯥꯔꯦꯛꯀꯅꯤ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯇꯥꯡ 8ꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯅ ꯊꯣꯛꯈꯤꯕ ꯃꯐꯝ ꯀꯥꯟꯆꯤꯄꯨꯔꯒꯤ ꯂꯪꯊꯕꯥꯜꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯐꯣꯡꯕ ꯄꯥꯎ-ꯆꯦ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯆꯍꯤ 95 ꯃꯄꯨꯡ ꯐꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯂꯩꯕ ꯄꯥꯎ-ꯆꯦ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎ-ꯆꯦ ꯑꯁꯤꯒꯤ ꯄ꯭ꯔꯣꯄ꯭राꯏꯇꯔ ꯑꯦꯟ ꯇꯣꯝꯕ ꯑꯃꯁꯨꯡ ꯆꯤꯐ ꯑꯦꯗꯤꯇꯔ ꯋꯥꯡꯈꯦꯝꯆꯥ ꯁꯦꯝꯖꯥ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯎ-ꯆꯦ ꯑꯁꯤꯒꯤ ꯄꯥꯎꯃꯤꯁꯤꯡꯗ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯎ-ꯆꯦꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯄꯣꯊꯥꯔꯒ ꯂꯩꯔꯕ ꯖꯔꯅꯦꯂꯤꯁꯠ ꯑꯃꯗꯤ ꯃꯁꯥꯒꯤ ꯆꯍꯤ 60 ꯍꯦꯜꯂꯕ ꯐꯥꯎꯕ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯑꯣꯏꯔꯤꯕꯁꯤꯡꯗ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ꯫ ꯉꯁꯤ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯕ ꯚꯦꯇꯔꯥꯟ ꯖꯔꯅꯦꯂꯤꯁꯠꯁꯤꯡ ꯑꯗꯨꯗꯤ ꯑꯝꯖꯨꯒꯤ ꯍꯥꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯂꯩꯍꯥꯎꯊꯥꯕꯝ ꯁꯔꯠꯆꯟꯗ꯭ꯔ, ꯍꯨꯌꯦꯟꯂꯟ ꯄꯥꯎ-ꯆꯦꯒꯤ ꯐꯥꯎꯟꯗꯔ ꯑꯦꯗꯤꯇꯔ ꯑꯁꯂꯥꯝ ꯚꯥꯔꯠ ꯚꯨꯁꯟ, ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯑꯦꯗꯤꯇꯔ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯑꯝꯖꯨꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ ꯌꯨꯝꯅꯥꯝ ꯑꯖꯤꯠ, ꯑꯝꯖꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯅꯤꯡꯊꯧꯈꯣꯡꯖꯝ ꯇꯣꯝꯕꯤꯔꯥꯖ ꯑꯃꯗꯤ ꯃꯁꯥꯒꯤ ꯆꯍꯤ 60 ꯍꯦꯜꯂꯕ ꯐꯥꯎꯕ ꯍꯧꯖꯤꯛꯃꯛ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯑꯣꯏꯔꯤꯕ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎ-ꯆꯦꯒꯤ ꯑꯦꯟ ꯀ꯭ꯔꯤꯁꯅꯃꯣꯍꯟ ꯑꯃꯁꯨꯡ ꯑꯊꯣꯛꯄꯝ ꯊꯧꯉꯝ ꯂꯨꯋꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯑꯏꯕꯤꯁꯤꯡꯒꯤ ꯂꯝꯌꯥꯟꯕꯤ ꯑꯃ ꯑꯣꯏꯈꯤꯕꯤ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤꯒꯤ ꯆꯍꯤ 103 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯋꯥꯡꯈꯩ ꯌꯣꯡꯂꯥ ꯂꯩꯔꯛꯇ ꯂꯩꯕ ꯃꯥꯏꯆꯧ 8ꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯔꯣꯜ ꯈꯣꯔꯖꯩꯀꯣꯜ ꯂꯩꯀꯣꯜꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ W. ꯀꯨꯃꯥꯔꯤ ꯑꯃꯁꯨꯡ DM ꯀꯣꯂꯦꯖꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯄ꯭ꯔꯣꯐꯦꯁꯔ CH. ꯁꯤꯂꯥꯔꯥꯃꯅꯤꯅ ꯊꯣꯏꯕꯤꯒꯤ ꯃꯤꯇꯝꯗ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ ꯂꯩꯀꯣꯜꯅ ꯁꯤꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯑꯏꯕꯤ ꯂꯝꯌꯥꯟꯕꯤ ꯑꯍꯨꯝ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤ, ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯃꯁꯨꯡ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯩꯀꯣꯜꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯂꯒ ꯂꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫
Mamang chahigi December tang kuntra mathoida Imphal East District ki manung chana wakhong da leiba konthozam joy maitai na laikidabada Peace and Coordinating Committee na awawa phongdokpagi thauramama laikidrabagi yumda ngasi chatuna pangthokre laikidraba joy na hinglingai matamda committee asigi president oiduna khundrakom AC amasung thangnana leiba khul kayagi yaifana balepa leitana honaramki laikidrabagi yumda ngasi pangthokpa awawa phongdokpagi mifam aduda committee asigi thaumi singna minute ani tumina leptuna laikidrabagi mafamda ikai khumnabu utki Haukiba chahigi December kunmapandagi kuntra fauba 71/1 Canal Circular Road Mantos Estate Kolkata da pangthokiba Taramathoi Suba National Open Taekwondo Championship lisingani kunmangada Manipur na team champion oirakle State asigi mingchat purakraba Sanaroi Singarang Imphal da thunglakre makhoina Imphal International Airport hek thunglabaga miyam na harau tayam na okre Championship adu tongan ba Taekwondo Association singdagi lakpa Sanaroi humfurom na All Manipur Taekwondo Association gi makhada saruk yaduna Manipur team gi mahut sinduna championship adu gi sub junior amadi cadet category da saruk yakhibani champion oraglaba Manipur team na punna medal 19 phangmangamki masigi manungda sanagi medal 12 adu lupagi medal 3 phangmangamkibani mai paklaba Sanaroi sing na Imphal International Airport yorokpada imung manung leikai club ki mihut sing na taramna okay Ada paktoiba Taramathoi Suba National Open Taekwondo Championship singa ampa gi makhane ba unit amoina ai satasing olena nam thauya dorobane do Manipur gana yam phajaba performance pi amasida ai gi satamna su wan ba toida medal me amma gold medal silver medal bronze medal simbalongra Imphal da asi hanjar pisida parents me amna harau Sanaroi singju puning thawap puna opiram bisida haninga litna thagat sabagolona na angang singsibu sports ki lamsida hiramdam sigi michat pokna bata apan khona bibaise Lilong Sports Association LSA na sinduna haukiba December kunmanga dagi hauduna chayola machupna Lilong usoi pokpida leiba Lilong Haureibi College Ground sa tharakiba Taramathoi Suba Lilong Sports Week haukiba December kuntramathoi da lotion kibaga loinana makok mathang taraba Sanaroi singda manayen thokre Lilong gi haurakliba na sing mayai ka bachunja kamadi drug tiki lap thokna ba pandamda chathariba Sports Week lotion bagi thoramda Power Department ke Superintending Engineer, Global Excellence Awardee Dr. Muhammad Riajuddin Khan, LSA ki President Suwadiba, Treasuries and Account Department ki Retired Assistant Director Alhas Muhammad Abdul Hay, Water Resources and Fisheries Department ki Deputy Secretary Muhammad Ismat Khan, Water Resources ki EE Imtiaz, Mobet ki AE Abdul Karim Nachingba Singh na sarugyaki nupa amasu nupi ki kanglup khaidoglaga football, kabaddi, badminton, tug of war nachingba tongan ba event kaya da Sanaroi chamanga hen bana thoi hen tanaki Sports Week adu da MYC Lilong ubak thongna gold 38 silver 13 amadi bronze 3 punna medal kuntra mari fangduna overall champion oikre loinana CMDO na gold 13 silver 38 amadi bronze 19 punna medal 94 fangduna runners up takre Madhya Pradesh ki Gunada mamang chahigi December 13 kuntramathoi fauba pangthokiba humfumapan suba National School Games under 14 Boys Boxing Championship 2025-26 ta Manipur no overall second runner up ki title lobang amlakre championship adu da Manipur gi oinam nongpo ngan bana KG Nifutaru Kanglup ki final bout da Haryana gi Akasit pu maithi bapiduna gold medal lobaga loinana championship asigi best boxer ki title su fangbangam ki Irom Bishwas na KG Nifunipan Kanglup ki final bout da Arunachal Pradesh ki Samrana gi makhutta maithi banangduna silver medal fangau ki loinana KG Kuntra Nipan gi semi final bout da nganthoiba yengkhom na Rajasthan gi Chatrapal gi khutta maithiba nangduna bronze medal gi mapu oibangam ki championship adu da Manipur gi nupa macha Sanaroi Taramathoi amadi official ani yauna puna miyoi tara humdona sarugya ki team adu sana Sam Suresh amadi nongmaithem Rai Kishan team coach amadi manager oina luchingkibani Daman Diuna Yumbu Oiraga Lakli Batang Mangadagi Taramathoi Fauba Numitari ni chupna Gogla Beach Diu da Pangthokadaba Ani Suba Khelo India Beach Games 2026 ta Saruk Yaruna ba Manipur Penkak Sila team ngase Imphal thadokre Manipur team adubu luchingliba coach yauna miyoi tarani thoina sabba kangbu adu ngase Imphal gi International Airport tagi lamthaki games aduda
Standing event ki tongan ba weight category da sanaroi manga na saruk yagani. Seni event ki Tunggalda Huidrom Vision amasung Thokchom Yaifabi amadi Gandada Wahingbam Sudhir amasung Premchandra Yengkhom na saruk yagani. Manipur ki team lamthaba du the Pencak Silat Association of Manipur ki President L. Syam Kumar na hai handa ki Khelo India Beach Games sida Pencak Silat Masanada Manipur na chong na mai pak tu na lamda masigi sanaroi amadi official sing na lemjaningai oidaba mingchet purakani haibage achet pathazaba thamli haina mahak na phongdoki panba yabadi ahanba Khelo India Beach Games 2025 ta Manipur gi Pencak Silat sanaroi sing na gold medal mari silver medal mari amadi bronze medal ani yauna punna medal tara lawrok tu na overall team runner up tarakibani. Sadul Tribe Khaktagi Oiba Open Football Tournament 2026 Saruk Yabinaba District Youth Affairs and Sports Officer P. Swamintana Fongdorakli. Ngasi Jiriwamgi Mahai Kulenda Leiba Sports Complex ta pangthokiba pawgi mifamda mahak na makataraduna. Chaliba tha sige January mga dagi taret fawbo kumalampak ta pangthokadoriba Sadul Tribe Open Football Tournament 2026 ta Jiriwamgi sanaroi sing na Saruk Yabiyu haina Fongdorakli. Lagliba January gi tang mga dagi tang tret phawba kumalampakta pangthokadoriba schedule ta khatagi oiba football tournament asida saruk yabiningba Jiribamgi football player singna district youth affairs and sports office tagi akupa maron khangbiba yagani aduga yawbiyu haiduna hajiri lagliba January gi tang mga dagi tang tret Wustu Association of India amadi Wustu Association Chhattisgarh anina mamang chahigi December 13 dagi kuntra fawba Rajnandgaon Chhattisgarh da pangthokiba mapansuba Federation Cup National Wustu Championship Englishing ani kun manga da Universal Wustu Academy Thawbal gi sanaroi mangana medal lorok pangamkre ngasi Universal Wustu Academy gi General Secretary na thorakiba cherol amada Academy asigi sanaroi nipana Federation Cup aduda saruk yaki makoi gi manung da sanaroi mangana tongan ba category da medal lorok pangamlakhibani medal lorok kraba sanaroi sing adudi Bal Ningombam Haibi Makongdagi Reskesh Atomna Senior Men's ki KG Hofutara Mangagi Sanda Masana da Silver Medal Thawbal Ningombam Mini Stadium dagi Asem Driveras na Junior Boys ki KG Yankai Taruki Sanda Masana da Silver Medal Thawbal Ningombam Mutum Lerek dagi Mutum Dayananda Tawlu Eventa Win Chun da Silver Medal Thawbal Ningombam Uthadagi Puyam Junita Devina Girls ki KG Humfumangagi Sanda Masanada Bronze Medal amadi Kekman Makhale Kaidagi Thongam Inauna Senior Man ki KG Humfutara Mapan gi Sanda Masanada Bronze Medal Laurakibani Hairi. Hauzigaroi Badamaru Iba Pausing Amuka Hanapizari. Directorate of Enforcement ng Birla Emporium Ira Finance amasung masigi Director Yumnam Iravan Dasing ng Marile na Balupa Crore Contra Hundoy Lakong Futaro ke Asset 88.K Senba Chahi Lisingani Kunmari Kunmangada MP Dr. Bimola Koijong gi MP Local Area Development Scheme gi Senfam Singh Mataw Karam na Sizinakibage Haibak Hangdok na ba RTI Thakre Union Home Minister Amit Shah na ngasi New Delhi da high-level meeting pangthokdo na Manipur ki hauzik oiriba fibam yengsingadawri. Malen Tungamgi Cycling for Manipur Peace da Kangpokpi District Lando na chatpa yaroi haina athingba pirakiba kotu gi mathakta FIR ama laukhatna bawa ka cherol pisimkre. Amasung isa na isagi nada masung chanabi pumnamak nga na chatlabadi kanana su ay khoigi saktam mutat pangamloy haina Assembly ki Speaker TH Shatyabrata na Fongdokre. Matang asada bulletin na solution jare Manipur miyam gi punsida khwaidagi hena maruoiba state asigi leibak asigi amadi malem gi oiba pausing gi damak SKTV news to meeting ta duna leibiu pumna mopu amuka hana khurum jare.